ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯂꯨꯔꯝ ꯏꯔꯦꯟ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤꯟ ꯁꯖꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕꯗꯤ ꯃꯐꯤꯗꯨ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯅꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯅꯤꯁꯨ ꯁꯨꯃꯥꯡꯗ ꯍꯩ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯅ ꯃꯅꯤꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ "ꯏꯇꯥꯎ" ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯅꯤꯁꯨ ꯊꯧꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ꯫ ꯃꯅꯤꯅ ꯈꯪꯉꯒ ꯆꯣꯡꯈꯠꯄ ꯑꯗꯨꯗ ꯊꯧꯕꯅ ꯅꯣꯛꯂꯒ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯣꯡꯃꯇ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄꯤꯄꯣꯠꯇꯦꯅꯦ" ꯍꯥꯏꯔꯒ ꯊꯧꯕ ꯐꯛ ꯑꯗꯨꯗ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ꯫ ꯃꯅꯤꯁꯨ "ꯑꯁ ꯏꯇꯥꯎ, ꯏꯃꯥꯗꯨꯕꯨ ꯈꯔ ꯐꯔꯕꯣ? ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ ꯇꯧꯔꯝꯕꯅꯤ"꯫ ꯊꯧꯕꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯥ, ꯂꯥꯛꯄꯤꯅꯨ ꯂꯥꯛꯄꯤꯅꯨ, ꯁꯨꯃꯥꯡꯗ ꯁꯨꯃꯥꯏꯅꯒ ꯍꯩ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯌꯣꯕ, ꯅꯪ ꯋꯥꯅꯤ"꯫ ꯃꯅꯤꯅ "ꯏꯇꯥꯎ, ꯐꯥꯒꯤ ꯅꯠꯇꯦꯕ, ꯏꯃꯥꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ"꯫ ꯊꯧꯕꯅ "ꯏꯇꯥꯎ, ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯜꯍꯧꯔꯦ". ꯃꯅꯤꯅ "ꯑꯗꯣ ꯏꯇꯥꯎ, ꯏꯃꯥꯗꯣ ꯃꯊꯟꯇ ꯊꯝꯃꯝꯃꯒ ꯂꯥꯛꯏꯁꯤꯕꯣ"꯫ ꯊꯧꯕꯅ "ꯍꯣ, ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯃꯦꯟꯆꯥꯒ ꯂꯩꯍꯧꯕꯅꯦ, ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ". ꯃꯅꯤꯅ "ꯏꯇꯥꯎ, ꯍꯩꯁꯦ ꯈꯔ ꯆꯥꯎꯋꯣ". ꯊꯧꯕꯅ "ꯏꯁ, ꯍꯩꯁꯦ ꯆꯥꯕꯒ ꯀꯤꯕꯨ ꯀꯤꯔꯦꯗ, ꯍꯨꯒꯃꯨꯛ ꯍꯥꯞꯄꯝꯗꯅꯕ". ꯃꯅꯤꯅ "ꯍꯣ, ꯍꯥꯞꯄꯅꯤ ꯍꯥꯞꯄꯅꯤ" ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ "ꯑꯗꯣ ꯏꯇꯥꯎ, ꯍꯌꯦꯡꯁꯦ ꯅꯪ ꯁꯪꯒꯗ꯭ꯔꯣ"꯫ ꯃꯅꯤꯅ ꯑꯃꯨꯛ "ꯏꯇꯥꯎ, ꯑꯩ ꯁꯪꯉꯣꯏ, ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩꯌꯦ". ꯊꯧꯕꯅ "ꯑꯁ ꯏꯇꯥꯎ, ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯑꯩ ꯈꯛꯇ ꯆꯠꯄ ꯇꯥꯔꯦꯅꯦ". ꯃꯅꯤꯅ "ꯀꯗꯥꯏꯗꯅꯣ ꯍꯥꯏꯁꯦ"꯫ ꯊꯧꯕꯅ "ꯅꯪ ꯊꯕꯛ ꯂꯩꯕ ꯅꯪꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ". ꯃꯅꯤꯅ "ꯑꯗꯣ ꯏꯇꯥꯎ, ꯂꯝ ꯐꯥꯎꯗꯤ ꯍꯥꯏꯕ ꯌꯥꯏꯗꯅ". ꯊꯧꯕꯅ "ꯍꯣ, ꯅꯇꯨꯒꯤ ꯂꯝꯗ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯕ, ꯑꯗꯣ ꯅꯪꯗꯤ ꯊꯕꯛ ꯂꯩꯔꯕꯅꯤꯅ ꯆꯠꯄ ꯌꯥꯔꯔꯣꯏ, ꯑꯗꯨꯅꯅꯦ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯇꯧꯕ". ꯑꯁꯤ ꯍꯥꯏꯔꯒ ꯊꯧꯕ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯃꯅꯤꯅ "ꯑꯁ ꯏꯇꯥꯎ, ꯉꯥꯏꯈꯣꯕ, ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦ ꯇꯧꯕꯅꯤ". ꯊꯧꯕꯅ "ꯀꯔꯤ ꯋꯥꯅꯣ"꯫ ꯃꯅꯤꯅ "ꯏꯇꯥꯎ, ꯍꯌꯦꯡꯗꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ, ꯑꯩ ꯊꯕꯛꯇꯣ ꯃꯤꯉꯣꯟꯗ ꯑꯣꯏꯅ ꯁꯨꯍꯜꯂꯝꯃꯒꯦ". ꯊꯧꯕꯅ "ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯃꯣ". ꯃꯅꯤꯅ "ꯍꯣꯏ ꯍꯣꯏ" ꯍꯥꯏꯔꯒ ꯊꯧꯕꯁꯨ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯔꯤꯟ ꯁꯖꯤꯛ 12 ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯌꯥꯏꯐꯔꯦꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ꯫